ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯁꯣꯝꯗ ꯆꯥꯕ ꯂꯣꯏꯗ꯭ꯔꯤ ꯑꯇꯩ ꯂꯣꯏꯈ꯭ꯔꯦ ꯇꯣ ꯑꯩꯈꯣꯏ ꯃꯃꯤ ꯂꯣꯏꯈ꯭ꯔꯦ ꯑꯩꯁꯤ ꯆꯥꯝꯃꯅꯤ ꯂꯣꯏꯈ꯭ꯔꯦ ꯁꯤꯗ ꯑꯃ ꯂꯣꯏꯗ꯭ꯔꯤ ꯆꯥꯕꯤꯌꯨ ꯀꯩꯝ ꯀꯥꯏꯗꯦ ꯃꯁꯤꯡ ꯄꯤꯔꯛꯀꯦꯕ 1 second 2 second ꯍꯪꯒꯟꯗ ꯆꯠꯂꯣ ꯍꯥꯏꯕ ꯁꯣꯔ ꯊꯤꯡꯉꯒ ꯆꯤꯇꯤꯡ ꯇꯧꯕꯗꯤ ꯌꯥꯗꯦ ꯈꯔ ꯀꯟꯅ ꯄꯔꯥꯊꯥ ꯍꯣꯏꯅꯤ ꯁꯤ ꯄꯔꯥꯊꯥ ꯕꯦꯃꯦꯝꯅ ꯁꯦꯝꯕ ꯑꯅꯝ ꯕꯦꯃꯦꯝꯅ ꯁꯤꯗ ꯇꯩꯊꯣꯛꯏ ꯕꯦꯃꯦꯝ ꯁꯤ ꯂꯩꯔꯦ ꯃꯝꯃꯤ ꯁꯤ ꯂꯩꯔꯦ ꯄꯔꯥꯊꯥ ꯐꯤꯅꯤꯁ ꯄ꯭ꯔꯗꯛ ꯃꯁꯛ ꯌꯦꯡꯉꯨ ꯃꯝꯃꯤꯅ ꯍꯧꯊꯔꯦ ꯕꯦꯃꯦꯝꯅ ꯇꯣꯠꯂꯦ ꯇꯩꯔꯦ ꯑꯔꯦ ꯁꯤꯗ ꯄꯥꯎꯅ ꯑꯩꯈꯣꯏ ꯍꯣꯝ ꯁ꯭ꯇꯦ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯁꯦ ꯁꯤꯅꯤ ꯄꯥꯎꯅ ꯁꯤꯗ ꯊꯔꯣꯏ ꯂꯥꯏ ꯊꯔꯣꯏ ꯀꯛꯄꯤꯔꯤ ꯀꯩꯅꯣ ꯆꯩꯔꯥꯎꯕ ꯍꯌꯦꯡꯅꯦ ꯍꯥꯏꯕꯒꯤ ꯅꯨꯡꯗꯥꯡꯗ ꯆꯥꯅꯕ꯭ꯔꯣ ꯁꯤꯁꯦ ꯅꯠꯇ꯭ꯔ ꯆꯩꯔꯥꯎ ꯅꯨꯃꯤꯠꯀꯤꯔꯣ ꯉꯁꯤ ꯆꯥꯅꯕ ꯑꯗꯨꯗꯤ ꯍꯌꯦꯡ ꯆꯩꯔꯥꯎꯕ ꯑꯣꯏꯕꯒꯤ ꯉꯁꯤ ꯆꯥꯅꯕ ꯁꯤꯅ ꯉꯥꯁꯤꯗꯤ ꯑꯩꯈꯣꯏ ꯐꯥꯝꯗꯤ ꯐꯥꯖꯕꯅꯤ Oh, good job. Silo yawi neta. ꯑꯃꯃꯝꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯍꯥꯎꯕ꯭ꯔꯥ ꯃꯦꯝ ꯍꯥꯎꯔꯕꯣ ꯃꯥꯏ ꯃꯌꯥꯗꯨꯗꯤ ꯊꯣꯛꯂꯛꯄ ꯗꯥꯏꯔꯦꯛ ꯅꯝꯃꯛꯇꯣꯏꯅꯦꯕ ꯑꯩ ꯉꯝꯖꯔꯣꯏ ꯌꯥꯝ ꯍꯥꯎꯋꯦ ꯍꯧꯖꯤꯛ ꯖꯤꯝ ꯁꯥꯟꯅꯔꯨꯈꯤꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩ ꯐꯤꯠꯅꯦꯁꯀꯤ ꯐꯤꯜꯁꯤꯗ ꯃꯤꯕꯨ ꯇ꯭ꯔꯦꯟ ꯇꯧꯕ ꯌꯥꯕ ꯑꯩ ꯅꯠꯆꯗꯦ ꯑꯩꯗꯤ ꯇꯧ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩ ꯋꯦꯠ 70.8ꯇ ꯍꯟꯊꯔꯛꯄ ꯑꯩꯅ ꯉꯁꯤꯒꯤ ꯌꯥꯝꯅ ꯎꯠꯆꯗꯣꯏꯁꯦ ꯎꯔꯤꯕꯁꯤꯡꯁꯦ ꯑꯩꯒꯤ ꯕꯣꯗꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯈꯤꯕ ꯃꯦꯊꯠ ꯃꯌꯥꯝꯗꯨꯅꯦ 5 feet ꯋꯥꯡꯉꯦ ꯑꯗꯨꯒ ꯃꯦꯗꯤꯀꯦꯜ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯃꯦꯊꯠ ꯃꯌꯥꯝꯗꯨꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯉꯁꯤ ꯁꯨꯝ ꯂꯤꯖꯗꯣꯏꯁꯦ ꯑꯗꯨꯅ ꯑꯗꯣꯝꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯗꯣꯝꯁꯨ ꯖꯤꯝ ꯆꯠꯂ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯄꯔꯁꯣꯅꯦꯜ ꯇ꯭ꯔꯦꯅꯔ ꯑꯃ ꯇꯥꯟꯅꯕꯤꯔꯒ ꯈꯟꯅꯕꯤꯌꯨ ꯑꯗꯨꯗꯤ ꯑꯩ ꯋꯥꯛꯑꯥꯎꯠ ꯍꯧꯔꯒꯦ ꯁꯥꯟꯅꯕꯒꯗꯤ ꯈꯤꯇꯪ ꯈꯦꯠꯅꯔꯦ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯖꯤꯝꯗꯗꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯂꯣꯏ ꯁꯨꯕꯅꯤꯅ ꯃꯈꯟ ꯃꯌꯥꯝ ꯁꯥꯟꯅꯕ ꯌꯥꯏ ꯑꯗꯣ ꯌꯨꯝꯗꯅꯤꯅ ꯑꯩ ꯑꯦꯛꯁꯔꯁꯥꯏꯖ 3ꯈꯛ ꯇꯧꯔꯅꯤ ꯕꯦꯛꯀꯤ ꯑꯗ ꯁꯤꯁꯤꯗꯤ ꯑꯩꯅ ꯅꯦꯠꯇꯒꯤ ꯌꯦꯡꯉ ꯇꯧꯗꯣꯏꯅꯦ ꯁꯤ ꯄꯣꯠꯁꯤꯃ ꯍꯧꯖꯤꯛ ꯍꯌꯦꯡ ꯆꯩꯔꯥꯎꯕꯒꯤ ꯂꯥꯏ ꯊꯔꯣꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯥꯏ ꯊꯔꯣꯏ ꯃꯔꯨ ꯃꯆꯥ ꯌꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯕꯦꯕꯦ ꯑꯃ ꯌꯥꯎꯕ ꯊꯦꯡꯅꯩ ꯍꯥꯎꯕ꯭ꯔꯣ ꯑꯗꯣ ꯇꯃꯦ ꯍꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯥꯏ ꯊꯔꯣꯏ ꯃꯆꯥ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯇꯕ꯭ꯔꯣ ꯄꯥꯕꯨꯡꯗꯤ ꯃꯁꯥꯅ ꯇꯧꯕꯅꯤꯅ ꯍꯥꯎꯔꯝꯃꯅꯤ ꯍꯪꯗ꯭ꯔꯁꯨ ꯌꯥꯗꯤ ꯌꯥꯔꯝ ꯄꯥꯎ ꯍꯥꯎꯕ꯭ꯔꯣ ꯑꯃꯃꯝ ꯈꯛꯇꯔ ꯊꯦꯡꯅꯩꯁꯦ ꯃꯃꯤꯁꯤ ꯂꯩꯔꯦ ꯉꯁꯥꯏ ꯂꯥꯏꯚ ꯂꯥꯛꯄꯗ ꯌꯥꯎꯗꯕ ꯑꯩ ꯕꯦꯇꯔ ꯍꯥꯞꯁꯤ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯃꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯑꯩꯅ ꯁꯤ ꯂꯩꯔꯦ ꯃꯃꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯕꯦꯠꯆ ꯑꯃ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯐꯥꯔꯁ ꯕꯦꯠꯆꯀꯤ ꯆꯥꯕ ꯂꯣꯏꯁꯤꯜꯂꯦ ꯁꯤ ꯂꯣꯏꯕꯒ ꯑꯩꯈꯣꯏꯁꯨ ꯆꯥꯕ ꯍꯧꯔꯅꯤ 1 meter ꯉꯥꯛꯇꯅꯦ ꯑꯝꯇ ꯌꯦꯡꯉꯣ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯣ 1 meter ꯑꯗꯣ ꯗꯔꯀꯥꯔꯕꯨꯗꯤ ꯇꯥꯕ ꯅꯠꯇꯦ ꯑꯩꯈꯣই ꯌꯨꯝ ꯃꯅꯨꯡ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯒꯗꯤ ꯃꯄꯥꯟ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯇꯣꯞꯄ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯗ ꯆꯠꯂꯨꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ 1 meterꯒꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥꯅ ꯑꯩ ꯈꯜꯂꯦ ꯍꯌꯦꯡ ꯆꯩꯔꯥꯎꯕꯅꯦ ꯃꯌꯥꯝ ꯆꯩꯔꯥꯎꯕꯒꯤ ꯌꯥꯏꯐꯕ ꯌꯥꯝꯃꯦ ꯁꯤ ꯊꯔꯣꯏ ꯊꯣꯡꯕ ꯊꯔꯣꯏ ꯌꯥꯝꯗꯤ ꯌꯥꯎꯗꯦ ꯂꯥꯏ ꯊꯔꯣꯏ ꯏꯔꯣꯝꯕ ꯁꯤꯅ ꯑꯩꯈꯣꯏ ꯃꯃꯤ ꯆꯥꯎꯔꯛꯇꯦꯅ ꯂꯥꯏꯚ ꯊꯥꯕ ꯀꯥꯟꯗ ꯌꯥꯎꯔꯛꯇꯦ ꯍꯥꯏꯕꯗꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ
ꯍꯥꯞꯄ ꯂꯩꯗꯨꯗꯣ ꯁꯤ ꯂꯩ ꯄꯣꯝꯃꯒ ꯌꯥꯎꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯁꯀꯥꯏꯔꯤꯁꯦ ꯏꯁꯤꯡꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯕ ꯀꯥꯟꯗ ꯁꯤ ꯂꯩꯁꯦ ꯌꯥꯝ ꯀꯥꯟꯅꯩ ꯉꯁꯤꯒꯤ ꯂꯥꯏ ꯊꯔꯣꯏꯁꯤ ꯐꯖꯅ ꯍꯥꯎꯋꯦ ꯃꯃꯥꯡꯒꯤ ꯊꯔꯣꯏꯗꯗꯤ ꯌꯥꯝ ꯍꯥꯎꯕ ꯑꯣꯏꯗꯕꯅꯦ ꯑꯗꯣ ꯁꯤꯗꯤ ꯐꯖꯅ ꯍꯥꯎꯋꯦ ꯕꯦꯃꯦ ꯃꯣꯏ ꯗꯥꯎ ꯌꯥꯗꯕꯖꯥꯠꯅꯤꯗ ꯃꯣꯏ ꯃꯆꯥ ꯌꯥꯎꯕ ꯊꯦꯡꯅꯩꯗꯣ ꯑꯗꯨ ꯌꯥꯎꯕꯅꯤ ꯁꯤꯁꯦ ꯂꯩ ꯑꯅꯤꯗꯤ ꯆꯨꯞꯈ꯭ꯔꯦ ꯑꯝꯇ ꯌꯥꯎꯗꯦ ꯁꯤ ꯑꯃꯨꯛ ꯌꯦꯡꯒꯦ ꯍꯥꯎꯕ꯭ꯔꯣ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯗꯥꯎ ꯌꯥꯕꯗ ꯆꯤꯡꯉꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯥꯏ ꯊꯔꯣꯏꯁꯦ ꯍꯥꯎꯕ ꯍꯦꯜꯂꯤꯔꯕ ꯍꯣꯏ ꯃꯃꯤ ꯊꯔꯣꯏ ꯆꯥꯗꯕꯗ ꯍꯪꯉꯦ ꯍꯥꯎꯋꯦ ꯃꯍꯤꯗꯤ ꯂꯩꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯍꯨꯟꯗꯣꯛꯈꯤꯗꯧ ꯂꯩꯔꯝꯅꯤ ꯊꯔꯣꯏ ꯃꯄꯪ ꯄꯥꯝꯃꯦ ꯑꯩꯉꯣꯟꯗꯁꯨ ꯃꯍꯤꯗꯤ ꯍꯥꯎꯋꯦ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯁꯣꯝꯗ ꯆꯥꯕ ꯂꯣꯏꯗ꯭ꯔꯤ ꯑꯇꯩ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯃꯤ ꯂꯣꯏꯈ꯭ꯔꯦ ꯑꯩꯁꯤ ꯆꯥꯝꯃꯅꯤ ꯂꯣꯏꯈ꯭ꯔꯦ ꯁꯤꯗ ꯑꯃ ꯂꯣꯏꯗ꯭ꯔꯤ ꯆꯥꯕꯤꯌꯨ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯌꯦꯡ ꯆꯩꯔꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯝꯕ ꯍꯥꯟꯅꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯇꯣꯏꯅꯦ ꯍꯧꯖꯤꯛ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯃꯈꯥ ꯍꯥꯞꯄꯔꯣꯏꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯚꯥꯏꯔꯁꯀꯤꯁꯨ ꯀꯟꯅ ꯂꯩꯔꯤꯕꯅꯤꯅ ꯃꯌꯥꯝ ꯌꯨꯝꯗ ꯂꯩꯕꯤꯌꯣ ꯆꯤꯡ ꯀꯥꯕ ꯂꯥꯛꯄꯤꯒꯅꯣ ꯊꯥꯡꯃꯩꯕꯟꯒꯤ ꯑꯣꯏꯅꯗꯤ ꯊꯥꯡꯃꯩꯕꯟꯗ ꯂꯩꯕ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯆꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯁꯤꯡꯅ ꯀꯥꯕ ꯊꯤꯡꯉꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯒꯅꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯃꯌꯥꯝ ꯗꯥꯎꯟ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝꯕ ꯑꯝꯇ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯊꯥꯒꯠꯇꯣꯏꯔꯣ ꯑꯩ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯂꯣꯏ ꯍꯥꯏꯖꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯦꯅꯤꯋꯦꯁ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯕꯥꯏ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯐꯣꯔ ꯋꯥꯠꯁ ꯑꯦꯚꯔ ꯔꯤꯖꯟ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯦꯟ ꯁꯤꯌꯔ